Lakhipur online puthok saba December ki tang tara tare Laibak pokpa numit ki Khomjinba Pao tabirase. Ahan bada maruwe papao. Manipur ki MCPCR ki mihut kangbo ama jiribam da thunglakre. Kuntra matoi suba Imphal book fair lisingani ka kunmari haudokre. Sagnai raba tabla ki guru Ustad Zakir Hussain laikidabada Pradhan Mantri na awapa pongtokre. Bahujan Sahitya Academy na Dr. Oinam Usaranida Sahitya Ratna Award pirakle. Muhammad Riyazuddin na Bodybuilding Championship tamana panglakre amasung Chahi Taramari Makhagi Football Tournament ta Red Rose A Team Silchar na champion oikre. Hauzik mapungoi papau tabirase. Numit mangani ki khongsata Manipur Commission for Protection of Child Rights MCPRC ki miyoi ahumna saba mihut kangbo ama Chairperson Kaisam Pradeep Kumar na luchingduna jiribam da thunglakre. Team asida member oina Muhammad Habibur Rahman amasung Anita Chabungbam yauri. Team asina December ki 13 da jiribam da hek thunglakibaga DC Office Staff sing CDPO Social Welfare Department ki official sing unaki. Ngarang su jiribam Higher Secondary School da leiriba IDP singa unaki. Matungda DC Office da SP yauna unaraba matung Vidyanagar da hangliba IDP singa su unaki loinana Anganwari amadi helper sing su unaki. Chairperson Kaisam Pradeep Kumar na paumi sing da haikibada MCPRC ki khongserasi maruina handak jiribam da angang yauna mihat thina hatkiba thodok adu thijinba lakpani aduga Justice Panganduna Amukhanna Asigumba Thodok asi Thoktananaba Honaba Loinana Angang Singda Health Security Amadi Education ki matangda Jengsin Basu Lakpani Haike December ki 13 amadi 19 da Jila Sita Lanjen Aduna Lairiba Angang Singi Mahima Sing Tamba Amadi Haksel Amadi Asoyangam Yaudana Lehen Nabagi Matangda Camp Ama Pangthokani Hairi Masida Miyamna Suggestion na Chingba Pibinaba Chairperson Appeal Tauke Manipur Commission for Protection of Child Rights MCPCR ki yoi ahum saba timama masigi Chairperson na lusinguna member ani Muhammad Habibur Rahman amadi Anita Chabungbam yauna tarik 35 dagi iringida koi masi yauduna leijare koina tarik 13 amadi 35 da camp sitting ani civil society organization sing district asigi lotion chingi koi Paguroi Singh, representative Yauna, the Child Welfare Committee, the member Singh, Chairperson Yauna, Masjid Camp Sitting Pangkok Sagini, Mampungan na when luxury ba sili pandam di, Haukiba, Tranipan Hena, and the Masida Tanguleta, the Warpolapa, Amadi, Jiribam, the Yam the Kuidingada, Yam no Ribangang, Hum Yauna, be a home. Hong Kandana part and a poem, and I see when a Kundana. I was in the Sikuna to the Laga. Kumoina, she was sing like the person at the Matana Justice Panganaba, Zigla Hori sing a Sina Matunda Dumba, Pok the Nava, Koina Pandam Ahum, Ivadi, education, hail, Amadi, security, Ladiba, Angang Sing the city, Satsaba, Nakshan, Bitham, Kamina, Pakanli, Makoida protection, Kadai Poba. Kari pakalagadi hena legedagi highness timba amadi relief camp ta leiba angang sing asina thengnari ba mental health issue obi tongan ba issue yang child trafficking gi ati lakra hena sing che hoi thila chagani aduga appropriate koigi deposit law matung da recommendation sing mari lena ba agency sing da ninga thunjagani masina Awaba tarba ngang sing amadi magi family da adikta oresu ahongba hawa mandida apaba porkani no kai khanje amadi koi puna magna tungi jati si national sigi biren ologudo ba ngang sing matangda bibi ningba suggestion amadi makoi epao sing commission gi team masira tarik minatrai ban bho le jagadoi ba sida soidena bibi na ba amkana MCPCR gi maikei degi hongdente Malem sida laibiriba Maitei Irecha Punamaki Mapamda World Maitei Council gi Makaidagi Lonana World Maitei Council Manipur Uniki Makaidagi Ko Monopunama Pokurum Jari Malem sida laibiriba Maitei Irecha Kai Kumna Jariba Lai Guru Ahalaman
maruk mapang isilinaw satra naharon ima iben isi chan amadi laibiri ba CSO imalup khwai punamaki maphamda amuka na ko nona paujal ama pijari lakliba December gi tang kunga mathoi 2024 hariba numit asida moirang de leiba hotel elegance ta World Metai Kausingi 5th plenary session 2024 pangthok jagani hariba pangthok jagadriba plenary session asida maliangi oina punamakna lakpiriba maitai apunba yoiba theme amakak aikoina warep asida launa naba thamjari hariba theme asi hayengi damak maliamda lairiba maitai apunbagi firep haina asuna thamjai hariba sigumlaba maliangi maitai gi apunba firep lominaba sida maliangi atop country da laibi khraba maitai irecha sing Canada, Europe, Myanmar, Bangladesh, Thailand, asina singba country singdagi maitai irecha sing langbirakani lorana India manungda laibiriba state sing Assam, Arunachal Pradesh, Maharashtra, Odisha, atopa state kaya na singba hariba asigumlaba plenary session 2024 miyamgi maitai irecha gi oiba mifamlel asida saruk yabigani khwai punamakna hariba mifamlel asida hojik oiriba amadi tungda oirakadaba maitai irecha gi oiba yelomigi oiriba maitai irecha punamaki oirakadaba kaya singasi ujaraga hariba wal maitai council sinjariba asigumlaba maitai irecha punbagi warep lominabagi asigumlaba mifamlel asida khwai punamakna matam chana lengbirakuna hariba thorom asi saruk yabiu lonena hariba thorom asida miyam punamakna aikogi angamba mateng pangbiduna hariba thorom asibusu tekta kaidana athingba ayetpa leibiduna thorom asi mapung phana saruk yabiu amadi support tawbiu haiduna su amuk hana ningsingjari hariba thorom asida lengbirek leba khwai punamakna asinglob thorom asida hariba thim asigi makhada punamakna suggestion piminaduna hariba thorom asi saruk yamenasi haiduna World Metai Council Manipur inuki president gi maikaidagi nurukna khwai punamaki maphamda paujal asi pijari Metai imana yai phare Manipur imana yai phare World Metai Council na yai phare punamaku kurumjari Laibak asigi puarida mayek sengna iduna leihoragaba December gi 13 ngarang lebak sin batungna Bijoy Divas pangthokre adungai lising amaga chamapan humudra mathogi Bharat amadi Pakistan gi lamda leikidraba Bharat ki thauna pharabalan misingda haikat lekat tamduna ngarang ikai khumnaba phongdokpa numitni lana sida Pakistan gi lanmi lising marfutra humdorom Bharat ta chengjakhi State Central Library Imphal amasung Manipur lenga ki Art and Culture Department na Raja Ram Mohan Rai Library Kolkata ga kusamnaduna Kunthamathoi suba Imphal Book Fair 2024 December ki 15 da hudokre Art and Culture Department ki Commissioner M Joy Singh IAS na tharummapu oiraga Chief Guest oina Manipur University ki Vice Chancellor Professor N Lokendra amasung Guest of Honor oina Language Planning and Implementation gi Director L Radhakanta Sarukjakhi Lariki Mela Sigamari Lenana Academy Awardee Sarachan Thiamna edit toba souvenir amasu phongki December gi tang kunmari phawa chathakataba Lariki Mela asida Mapan Manipur tegi stall taramathoi yauna punna stall umutra nitho yauri ngarang December gi 13 Larik Mela asida tongan ba Larik nipan phongki aduga Mela da yauba Larik sing chada 15 da mamal taduna phangali haina Kunthamathoi suba Mela sigi convener RK Urmila na phongdokhi haina Agartala dagi phangba paw sina hairi Sagnai raba tabla gi guru Ustad Zakir Hussain Laikidre Laikidaba matamda masagi chahi humudra humdai sukre Mahakarang masagi anaba amana San Francisco gi laying sang amata laikidabani Maming leraba tabla gi guru Allah Rakha gi machanupani Zakir Hussain gi nupi amadi machanupi ani leihori Grammy Award marirak phangkhre loinana Padma Shri lising amaga chamapan barpunipan Padma Bhushan lising aniga subna ani Padma Vibhushan lising aniga kunhumdoi amadi Sangeet Natak Academy Award su phangkhre mahakna laikidabada Pradhan Mantri Narendra Modi na awaba phongdokladuna sagnai raba sina malemda Bharat ki classical isai gi awonba porakhiba asengba laipok ama oina mahakpu batam supada ningsingduna leheuragani haina phongdokhi Khanganjaba ama Lakhipur West Bazar gi PHC manakta leiriba Healthcare Pharmacy da
Makal maka ana layeng gi damak maming lairaba doctor ke ana layeng gadori. Arthritis, paralysis, diabetes, prostate ki problem, kidney da nung leiba amadi liver chauthokpana singbagi damakta Dr. N. Ranjit Singh MBBS DMB DSC na sagolsen khudingi nungthil gi pung amadagina numidang wairam pung 6 phawba layeng gadori. Aduga diabetes ki lamda thoidokna khang hairaba general physician Dr. Rohit Tika MBBS MD na Jumsa kaisa khudingi nungthil gi pung ani dagi numidang wairam pung 6 phawba layeng gadori. Adonggi khudong chaba matungina mobile number 9612167161 number asida mangjongna na booking tobina naba Lakhipur West Bazar gi PAC manakta leiriba health care pharmacy gi maigi dagi khangalakli. Bahujan Sahitya Academy gi 33 Suba National Conference December gi 15 Nongmaising nimita New Delhi gi Andheri Association Auditorium da pangthokkiba thoramda Dr. Oinam Usarani da Sahitya Ratna Award pirakre. Manipur State na recommend tawduna manasi Academy asigi National President Radhakrishnan Lana Dr. Usarani da kusinakibani. Mahak Assam gi Hailakandi Jilla gi Jaribon Laisram Kundagi Laikhidraba Oinam Kulendra amadi Bilasini Devi gi machanupini. Dr. Usarani na phongkraba lairik singi manungda Seireng lairik Khongji adugi Khonjelda 1939 Mangal phangtriba kuyom lakta 1908 Manipuri Sahitya da akhanaba naina wareng 1912 Wari machada samnarudraba lai ani 1912 amasung Phulogi punsi amasung Sahitya 1919 thesis phongkre hairi. Arunachal Bodybuilding Association asilangduna pangthokiba Mapan Suba State Level Bodybuilding Championship da Kasar Tolan Kundagi Muhammad Riyazuddin na KG Humpumanga gi weight category da first tabata natana overall weight category da third tarakle. Mahak Kasar Tolan Kun Khunauda leiba Abdul Manaf amasung Rina Begum gi machanupani. Panbayai championship asi Arunachal Bodybuilding Association na Indian Bodybuilding Federation ga kusamnaduna December gi 13 da Arunachal Pradesh ki Changlang da pangthokkibani hairi. Kasar Tolan Khunda leiba All Assam Soccer Futsal Association gi sanabungda Arambai Tengol Kasar Unit 15 asilangduna nimit humni chupna chatharakiba chahi 13 makhagi 5A side football tournament ngarang luisinkhre mana mathumsu yenthokre. Tournament asigi ngarang sanakiba final match da Red Rose A team Silchar na Red Rose B team Silchar bu goal ani amada maithiba piduna Red Rose team A Silchar na champion takre. Kangabam Santi Kumar retired ACS na athoiba mithung aduga Oinam Birmani retired SDO PHE E Gauramani retired police inspector Manikanta Sharma retired teacher Ngangom Brajakishore General Secretary All Assam Soccer Futsal Association Ibungo Khaidem Commander Arambai Tengol Kasar Unit 50 na ikai khomnajaba mithung sing oina daista phangki. Trophy ga loinana winner oikiba Red Rose A team Silchar da Lupa 8,000 aduga runners up takiba Red Rose B team Silchar na Lupa 3,000 phangki. Best discipline CKC Chingelekai Jiribamda Selgi mana Lupa 1,000. Best player na Red Rose team A gi Arhad Hussain Barbuya na trophy amasung medal. Best goalkeeper na Silchar Football Academy gi Sanaroi Dinal Barman na phangki. Panbayai tournament asi Global Human Rights Forum Karbam Enterprises Inaubi Handloom Ningomam Jewelry Dasana Hotel amadi JM Enterprise Pharmacy na support tawkibani. स्पोर्ट खेलता है वो ह्यूमन सीखता है किसका साथ किसको मिलेगा. स्पोर्ट पर्सन ने कोई धर्म नहीं है, सब ह्यूमन बीइंग है. ये है स्पोर्ट का फर्स्ट टीचिंग. उसके बाद जो स्पोर्ट खेलता है उसको तो फिजिकली फिट होगा और फिजिकली जो फिट होता है वो उसके जो एम्बिशन वो बड़ा फुटबॉलर होगा ना, वो पढ़ाशुना में अच्छा करेगा, वो दोनों ही वो सक्सेस हो सकता है. हम लोग को सोचता है Nungairaba Pao Kasar Fulertolda
holistic therapy center ama hangdokjare yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya laengana bagitamak ngasimak lengsin birago Senior Consultant Yoga, Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari Mobile number 8638078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Energy Healing Center Naturopathy and Magnetotherapy Hospital Mapamasida Steam Bath Hot Water Immersion Bath Chiropractic Bone Setting Yoga Infrared Clinical Magnetology Chakramat Spinal Neuromassage Acupuncture Acupressure Sirodhara Massage na chingba chawkhatlaba mahusagi layeng pathap singasina diabetes kidney amadi liver gi anaba paralysis sciatica spondylitis khwang naba khu naba nerve gi anaba blood pressure heart disease brain stroke nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari masita sunatana mipum khudingmakna hakchang phana lainanaba steam bath amadi panchakarma tobiduna hakchang gi hu chenba toxin lauthokpa yai lengsin birago Energy Healing Center Rongpur Park 2 aduga City Chamber na first floor Smile Market Central Road Silchar Wandani advance booking gi damak mobile number 9395732456 number asida call tobirak namaning singjari Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maroiba paw amukhanna Manipur gi MCPCR gi mihut kangbo ama jiribam da thunglakre kunthra matoi suba Imphal book fair lisingani kunmari hawdokre Sagnai Raba Tablagi Guru Ustad Zakir Hussain Laikhidabada Pradhan Mantri Awaba Pongtokre Bahujan Sahitya Academy na Dr. Oinam Usaranida Sahitya Ratna Award Pirakle Muhammad Riyazuddin na Bodybuilding Championship Tamana Panglakre Amasung Chahi Taramari Makhagi Football Tournament ta Red Rose A Team Silchar na Champion Oikre Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare